KUKI NARCO terrorist singi THOUONG ASIDA Center AMASUNG State Government na TUMINNA LEISHINBAGI THOUONG YANINGDE HAIDUNA ANDRO Assembly Constituency gi MANUNGDA LEIBA MEIRA PAIBI ꯂꯨꯞꯁꯤꯡꯅ ꯉꯁꯤ Khongchat ama Chatkhibaga Loinana Wakhat Meepham Phamduna Khongjang Changshinkhre Yairipok MEIRA PAIBI ꯂꯨꯞꯅ sinduna pangthokkiba miyamgi Khongchat adu tongan-tonganba leikaidagi kholaw kaya lauraga laknakhi Khongchat adu Yairipok kaithalgi traffic island fauba chalaba machong Yairipok Lamanai gi thongkhong lampakta puntuna kholaw kaya laukhe Tungda Laimanai Multipurpose Community Hall da Wakhat Meepham Phamduna Khongjang Changshinkhre Miyamgi Khongchat amadi Wakhat Meepham aduda Yairipok Laimanai Top Jingtha Yambeb Nungai Pokpi Huikap Angtha amadi Poirau Khongjinna Jingba Khul Kayagi Meira Paibi Lupsingna Saruyakhe Miyamgi Khongjang Changshinlingai Manungda Kaithal amadi Dukan Sing Thonglonakhe Manipur Muthatpai Yaroi Haiba Banner gi Makhada Chatkhiba Khongchat amadi Wakhat Meepham aduda Manipuri Central Force Lothokadabani KUKI Narco Terrorism Muthatlo India Lengakna Tumina LEISHINBAGI YANINGDE Khulngakpa Ija Sing Faba Yaroi amadi Apunbagi Saktam Kaiba Yaroi Haina Thaba Playcat Gases na Kibaga Loinana Kholaw inasu laukhe Khongchat aduda saruk yakhibi Yairipok MEIRA PAIBI ki Secretary Konthaujam Sanayaina hai Chahi lising ani henbagi puwari leijariba Iramdam Manipuri Atopa leibak-tagi changlakpa KUKI Narco terrorist singna atamnana landaduna mihat mipun kaya chotharakpa amadi matam sangna awajaithing piba asida yaningdaba phongdokpa oina ngasigi khongjang asi sangsinbani irang asi lakshinabagidamag center na tharakpa security force ki personnel singna micham miyam ngakpi senbipagi mahut KUKI Narco terrorist sing sagotuna aikhoida nongmai matol onsalakliba ase yaningde haina mangna makha chana phongdokhe Mapalongdagi sangakpa KUKI Narco terrorism singna Manipur gi praja singi mathakta atamnana landara aga bisam praja hatpa naiba sumaina awaba praja sing mayam sima sing asukuina awaba pirakpa sigi matangda akoi makhoi gi mathakta yaningda ba phongto ko ina ngasi akoi gi Wakhat Meepham ase akoi phamjabani sasabani maina akoi gi shanti gi Khongchat asi sasabani aduga aikoina Manipur government amasung India government hariba se akoi gi akoi misam praja singje makhoina akoi bung ngakpi sembibagi mahuta central force mayam mapalongdagi kokchalaga akoi iramdam asida leiriba misam praja akoi bung ngakpi bagi mahuta atamnana atopa tongamba akoi bu woliba nairiba narco terrorism singjibu chogalaga makhoina akoi bu otba naiba akoi praja singda onsalaka nongmai maton onsalakpa je akoi tacheng mama oina akoi yaningdiaba